awa ana momin gi damaktadi rahmatni maramdi Allah Ta'ala gi yathangshing bu thawsadaduna leiriba adudagi mikap thoknaba amadi akhirat ki punsida nungaina leirunaba hanjin hanjin awa ana pinabi Hazrat Abdullah bin Mas'ud radiyallahu ta'ala anhu gi riwayat amada awa ana lagliba asi aikhoi gi gunah kok thok pinabini haina takpiri Allah gi Rasul sallallahu alaihi wasallam haidu pirami kana gumba musalman amada awaba natraga anaba pirabadi Allah Ta'ala na mahaki awaba amasung anaba adugi mateng degi mahaki gunashing bu naken thada unaken bagum kelhanbi atopa hadis amadana awana lagliba asi jannata thagwang hanbina bani haina takpiri Allah gi Rasul sallallahu alaihi wasallam na haidu pirami Allah Ta'ala na kana gumba banda amagi thagwang hanbige khallaba aduga banda adugi amalna thak adu yawbangam loidaba oirabadi Allah Ta'ala na mahaki mal natraga haksang da changyeng tawi awaba aduda mahakpu sabra tawbagi tawfik supinabi asumna Allah Ta'ala na banda aduda pige khalliba thak adu yawanbi Tirmizi gi riwayat amadana awana lagliba asi mahi sawab fangnabagi ni haina takpiri Allah gi Rasul sallallahu alaihi wasallam na haidu pirami dunia da awana mayuk naraga lagliba sing aduda piriba mahi sawab sing adu uraga dunia da awana amata mayuk na dana nungai na lagliba sing aduna apamba phongdok narakani madudi dunia da aikoi gi haksang asisu katina kapiram labadi ngasi makhoi na phangliba mahi sawab asi aikoi su phanglam godabani